Ngarang ayuk Sangayumpam Pulay Pokpi Sabalekaida Kangabok Part 2 Moirangpalidagi Thokjom Arun Kauba Khungak Payawba Miyoi Ama Yamna Chingnaningai Oiba Mongda Siraga Leramba Aduda Chenabasing Lengaki Mari Leinabasingna Athubada Puthoku Haiduna Ngasi Nungtil Kangabok New Marketa Leikaigi Maira Paibi Ima Ibel Singna Wakat Mifam Phamkre Wakat Mifam Aduda Saruk Yakibi Thokjom Ongwi Asaranina Phongdorakpada Thokjom Arun Hairiba Miyoi Asi Lamdam Asida Haujik Chathariba Chahi Ama Helaklaba Lal Asida Masagi mayum thadokuna maitegi khungakpo oina leirakpani mahak tha asigi taranipan ge yukta handaki len aduna sokhan khraba masagi yum semjennaba amasung masagi lau unabagi thabak tawgani haiduna supnagi numit mangani suti lawduna halakhibani masagi mayumda chak chara ama fawba chadringaida mahakpo phone da kauthokpi khraga yamna tamthina otnairaga hatokpiraba matung Sangayumpam Pulaipokpida hundokpiramba asi masigi thodok asi yamna pende Mahaki mihat asi miyoi kharana loktunaraga hatpo oigani maram aduna lengaki mari leinabasingna mara leiba miyoi sing athubada puthokpiyo haiba wafam thamlakhi ngasigi wakan mifam aduda ima ibel singna Thokjom Arungi mihat yaningde micham hatpa yaningde mara leibasing khudakta phau haiba kholausu lauki mihat padani biyo misam hatpa yaningde Thokjom Arungi mihat